ngarang Myanmar Army ki air strike ta PDF ki mioi chanirom sikre asiba singi marakta PDF ki haisingba leader nipan yaukre loina na aso opan kya yaubudana tana asiba masa khara di khunba ngamdaduna leiron sankre haide ngasisu SSC na PDF singda air strike tawbagi video thaganarakle Kuki singna sa nabagi damaglamna ki sa use kya phawagi video footage social media singda thaganarakle Myanmar da epicenter oiduna magnitude 7.7 yauna ngasi yuhar hakre ngase yuk Manipur gi yumthangnariba Myanmar gi konung Nepi dowadagi kilometer 2 rom chatlaga leiba saga ing city da epicenter oiduna magnitude 7.7 ki chang yauna yuhar hakeba duna lamdam asidasu sapu phangduna kanamongda khawang nikhrabasu misimina amadi lantum amang atadi thokidre adomoinamang Myanmar yauna South East Asia ge laibak sengdadi misimina kaya thokibaga loinana lantum kaya amang ata thokre haire United States Geological Survey gi report matunginadi Myanmar da epicenter oiduna yuar hakibaduna India gi northeastern region da Manipur amadi Assam yauna chauna saphu piki India gi pungphamda ngasayo pung 13:52 taba matamdagi yuar hakibadu National Center for Seismology NCS ki report ki matunginadi yuar hakibadu epicenter Myanmar da oikibaga loinana leinungdagi kilometer 10 lu thana niglakibadu latitude 51.93 aduga longitude na 96.7 oike yuar hakibaduna Myanmar amadi Bangkok phaunaba nauna saba thong tekibaga loinana hojik phawbagi oina mioi 15 laikidabaga loinana aso open kya yaukre haire hojik phawbadu yuar habaduna Myanmar da mioi chani sire Myanmar gi mandale da mioi manga Thailand dagi tungo da mioi manga sikhibaga loinana mioi nipuga humdoi thiba khangna leire yuar haba sina Thailand amadi Bangkok da dalan kya ningkhai khi loinana yuar ha khibaduna maram oiraga Thailand amadi Bangkok ki metro amadi train service lepkhre singai Yunnan province amadi Beijing da su yuar ha khibaduna maram oiraga lanthung kya mang takre hojik phawbagi oina mi sibagi pau phangba ngamdre Kuki khulai paiba singa saramba bankar mamai thadoktuna mangan khre lalhawa mari phagat pangam khre security force na ngarang tongan ba mafam singda chathakiba operation da Kuki khulai paiba singna saramba bankar ma thugaikhre loinana lalhawa mari suphagat pangam le haide police ki pauna hai ngarang Kangpopi district ke Kangsu police station na konba Poland area da saramba bankar ma thugairaba matung mai thadoktuna mangan khre haide amarom da Khongjong police station ki manungchan ba Langthabal khunau area da chathakiba operation da KCP taibang nganbagi kadar ani phare mioi ani adudi wangu ohalu mayali kaidagi loitongbam boyai sing sahi nifumanga amadi Sursanpur dagi haujingna all DC office Bisnupur da leiba Khumanthem Danabir Singh Allies Naubi sahi kunganipan kawi haide amarom da KCP MC Polybio standing committee group ki lanmi amasu Sawombung Aurabi road ki FCI godown manaktagi phare haide pharaba mioi adu kaibi awang lekai dagi likmabam amujang maitai sahi kungatare ni haide thogdo aduga matam ikan kanadana KCP PWG gi lanmi amasu Bisnupur district ki Tinugoi makha lekai dagi phagat pangam ki haide pharaba sing aduna Kautruk Singh lekai dagi haujina ulau makha lekai da leiba Laisangthem Hiran Singh sahi nipu kawi mangondagi mobile phone ama Jio gi sim card amasu phagat le haide mioi ase miyamdagi selkhai thumkhai tawbagi thabak ta chenabani haibasu khangba ngamle phagalaba mioi sing adu mari lenaba police station singda phagalaba polam sing adu ko loinana khusina khre haide NRC loiraba matungda Manipur da delimitation sathabiyo haina Union Minister Ramdas na Home Minister Amit Shah da aiba serol pisin khre haide ingkumja 1959 da base year oiba National Register of Citizenship NRC loiraba matung Manipur da delimitation sathabiyo haina Union Minister Ramdas Athawale na Union Home Minister Amit Shah da aiba serol pisin khre hojik delimitation tawrabadi illegal immigrants sing ase India gi legal citizen oiragani haina mahesor thaunaujam na phongdokre ingkumja 2001 da tawkiba Manipur gi census report ta laikiba saye naba kaya Manipur da chang manadaba moongda missing hengalakhiba kaya du gi akopa marol suna yawa serol ma mahesor thaunaujam na Union Minister Ramdas Athawale da pisin khibaga loinana hiramasagi matang da mamuta na khanaraba matungda Union Minister Ramdas na Manipur gi delimitation gi process ase matam khara lepi ko haina Union Home Minister Amit Shah da serol CP khibani haide pawasina ha Union Minister Ramdas na pisin khiba serol da Manipur da lairiba saye naba pumba yawa document sing ado attest tawkibaga loinana lairiba saye naba sing loisenaba 1951 da base year oiraga NRC pangthoklaga 2021 gi census report lauraba matungda delimitation ase sathabiyo haiba wafam pankhe hiramasagi matang da mahesor thaunaujam na
थादोरक्पा वीडियो रिलीज अमदा हाई Delimitation Act 2002 गे मतुंगिना 2001 गे सेंसस दा युमफम ओइरगा करिगुंबा Delimitation असि चथकिबा तारबदि मणिपुर दा खुंदारेबा येलो मिसिंग मसागी मरमदा मसागे हक मांगबा खक्ता नतना तुंगी असौबा अमांगबा कया लाकने 2001 गे सेंसस रिपोर्ट असि सयनबा यामना लैखिबा सेंसस अमा खंगने सेंसस असि मतुंगिना मणिपुर गी कांगपोक्पी सुरसानपुर न सिंगबा डिस्ट्रिक्ट कयादा हेंगतपम थोकपा मिसिंगी सांगदगी का हेना यामना हेंगलकपदगे मतम अदुदा माइकै कियादा चरांगनबा थोकिबनि हाइदे इन 2001 गी सेंसस रिपोर्ट इंडिया के ओइना 1951 दगी 2001 फावबदा डेकाडेल ग्रोथ असे 21.50 ओइखे अदुबु मणिपुर गी ओइना दी 30.02 ओइ रिपोर्ट असिगी मतुंगिना मणिपुर गी डिस्ट्रिक्ट खरादा हाना लेरमदबा मिसिंग अदुगी चादा चामा हेना हेंगलम थेंगनखे मसिमा ओइथोकपा यारोइदबा मओंग अमनि हाइबसि मियाम पुंबना खंगनरबा वाफमने मसिगी सुमथक्ता चटलिबा सही असिगी जनवरी 3 ता चीफ इलेक्टोरल ऑफिसर ना थोकपा फाइनल इलेक्टोरल रोल गी इलेक्टोरल दा पॉपुलेशन रेशियो EP रेशियो दसु नॉर्मल ओइना 60 दगी 65 फावबा लैबा सिदा कांगपोक्पी दा 34.6 लै हाइना उल्ले मसिना कांगपोक्पी दा लैबा अपुनबा मिसिंग वोटर सनबा मिसिंग गी सुपनगे 38.6 खेनाबा हाइबसि ओइथोकपा वागदबा यामना चानादबा ओइ हाइदे इंडियन आर्मी अमदी KNB गे अपुनबा तेंगोलगा खुद थोकनबदा प्रीपाक प्रो अमदी KYKL गे यावलोय अनि लैखिदबदा अवाबा फोंदोरकले थासिगी कुनगा मंगा लेबा पोकपा नुमिते इंडियन आर्मी अमदी मसिगी प्रोक्सी फोर्स KNB गे अपुनबा तेंगोलगा म्यांमार बॉर्डर गी गंखैगी परिंगदा इमालेबा की निंगतंबा अमदी गंखै ngaकपगी थौगाय पांगलेबा कंगलै यावलोप सिंगे अपुनबा तेंगोलगा अकन्ना मोंगदा खुद थोनखिबगे थौदोकता इमालेबा की दमक थवाइना पोंथा पीख्रबा लानमी अनिगी मफमदा पीपल्स रिवोल्यूशनरी पार्टी of Kanglei Park Progressive Amadi, Kanglei Yawol Kanalup KYKL Gi, Makai de Awaba Pongdorok Pugaluna, Yawol Gi Kaikum Nabo Ulagli, MP Lesemba Sanazauban, Manipur Yellow Purup Sing, Protection PB Naba House, Kiponing Sixen Cray, MP Ding Tok Sanazaubana Parliament Ki Zero Award, Sensitive Border State Oidiba, Manipur Yellow Purup Sing Protection PB Naba House, Kiponing Sixen Cray, MP Sanazaubana Raja Sabagi Attention Draw Tauraduna, High, Manipur Status Sound Demographic Imbalance Tokuna, Manipur Aseng Yellow Purup Sing Masagi State Maktada, Yamna Wabamo on the Lady Basi, Atubamatan the positive Oiba, Major Sing Lokatuna, Protection Piba Yamna Matautai, Tenadibo Kudusa the Basingasi, Matong Maram Kangdana, Kangpokpi Tenopol Sandel, Susanpur, Amasung Pejol District Singda, 1969 to 2024 Pawada, Linkaliba Anobokul Singasina Togan Bane, Hideba Matamasida Anobokul Satret Kuntrama Hoidagi Lissingam was Satru Kungamari, Abnormal Oina Anobokul, Sangaga Moldra, the Hengat Patengnadi, Masi Sahi Yankayasi the Sada, Sam Kunito Hengat Pani Haiki, Adubo, MP Sanazavana Karamba Purum no Haina, Mayek Sing na Pandrabaso, Hideba District Singasigi Anobokul Singasida, Kukizo Mana Namnatadano Kundaba Tengnadi, MP na High, illegal immigrants Singasina Indian administration the Sangsilakpagi Akibale Amade Makoi Singasina, Ningtina Sambal Kadraba Indo Myanmar border Kudong Saba Laudona, Naron the Sangsilakpaga India electoral politics the Yoksilakpagi Kudam Sangdam Singlaiba Howde Hade, Manipur Yauna State Kara the delimitation exercise Bang Toknaba, Delimitation Commission Semtoklaba, 2001 census the base Tauduna, Delimitation Act 2002 Gimatung in a draft working table of Sam Cray, Amaron the delimitation exercise C Commission Heglaw Tokibaga, Congress Party Nangarang Press Conference Amada 2001 census the base Tauduna Pangtokani Hina Taudiba, Delimitation as support of the Amade, Masida BJP Nakaridamak Tumina Lesilibano Hina Hangley, Sem Minister Orampa MLA Okram Ebobina Pongdokibada, Manipur District Hara the missing a Sisada, Sani Kun Wang Bayauri Haina, Hongdokiba Lake Krabani, Patau Lieutenant Ingo Amadi Marup Lance, Corporal, Nat Ngakomaitegi Mapam de Kaikumnabo Utuna, Awa Hongdok Sari Haina, Repark Maikati Kisero Lamatora Cray, how Kiba says Kungamanga, Lebapoponomit, Kanglipa Amasung Myanmargi, Gamkai Paring the left and Satarakiba, Ningtam Yawalan Tengda, Imalebaki Damak, Tawaina Pontapi Kraba, KYKL, MIL Gipatau, Lieutenant Angom Sanatomba Allies Ingo, Sahi Kontraga Taret Amade, Prepark Progi, Marup Lance Corporal, Maibam Nautomba Allies, Nat Ngakomaite, Sahi Taraganipan Gimapamda, People's Revolutionary Party of Kanglipak Prepark Amasung, Masigi Lanmi Sanglop Red Army, RNA, Tamoshong and Noitaba Pondok Pagalunana, like Hidraba Singimapamda, Ningtam Yawolgi, Mapung Paba Ikai Komnabo Utuna, Awaba Pondok Sari Haidi, Sahi and Nilosan Bamkang and Leragliba, Mapandagi Tomjilapa Kuki Narco Theorist Singna, Tohan Bokusemgi Lan Asida Yaknaba Mayang Lanmi Amati, Makogi Connect KNBG, Upon Bokutpuna,
loi mapugi yathang induna laibak asigi ningtamba hanjinnabagidamak lanthengnaриbu yawol lanmisingda lepa laitana landarakle ningtam yawol singna taliba ningtamba abadi apunba kanglaipak adu manungdagi kaihannaba selakpa lalong amadi yawol ihau asibu loisannaba honaragliba asida yawol lobsingi apunba force na mapung phana mayoknaduna maithiba piduna lakle mayoknaba lanpham adugidamak pripakna lamdamsigi apunba ningtam yawoloi singgidamak sauthokjai amadi makoibo awangba thakta ikai khumnaba utsari ningtam yawoloi athauba ani asina manung matam chadana laikhidaba asida pripak pro amasung KYKL MIL na nanghauriba awabada pripak na thamoi sengna saruk yazari loinana imung manung mari mata marum mapang amadi sagaina taisingna nanghauriba kainabagi awasai theng asida pripak na thamoi songna nungaitaba phongdoksari loinana athauba singi thawai mirel na mapu magi laikolda ingna signa yataba oirasanu haina Publicity Officer Department of Publicity and Propaganda People's Revolutionary Party of Kanglaipak Pripak ki mangal khumana khuyek piduna thadrokpa cherola mana khangalakle